ꯑꯅꯤꯗꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯃꯈꯥ ꯇꯥꯅ ꯈꯠꯅꯕꯗꯤ ꯇꯧꯗ꯭ꯔꯦ ꯃꯇꯥꯡ ꯐꯪꯅꯗꯕꯩꯔꯥ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯖꯦꯝꯁꯀ ꯖꯣꯅꯤꯒ ꯑꯅꯤꯗꯣ ꯇꯨꯡꯗ ꯐꯝꯃꯒ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯄꯨꯟꯅ ꯐꯝꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤ ꯖꯣꯅꯤꯅ ꯅꯤꯄꯥ ꯌꯥꯝꯁꯨ ꯇꯦꯛ ꯇꯧꯔꯦ ꯅꯣꯡꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯌꯥꯗꯨ ꯀꯥꯊꯣꯛꯂꯛꯏ ꯖꯦꯝꯁꯅ ꯃꯔꯥꯏꯕꯛꯇꯨꯗ ꯀꯛ ꯂꯥꯎꯅ ꯍꯜꯂꯤ ꯏꯅ ꯏ ꯀꯥꯕꯅꯦ ꯑꯩꯅ ꯑꯣꯏꯅ ꯐꯨꯒꯠꯂꯛꯀꯅꯤꯍꯦ ꯅꯪ ꯀꯩꯗꯧ ꯂꯩꯒꯦ ꯅꯈꯨꯠꯇꯣ ꯍꯟꯕ ꯌꯥꯗ꯭ꯔꯕ ꯅꯁꯥ ꯁꯣꯛꯇꯅꯕ ꯖꯣꯅꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯩ ꯌꯥꯁꯤꯗꯤ ꯇꯤꯟ ꯂꯣꯏ ꯆꯥꯏꯌꯦ ꯑꯗꯨꯏꯅꯦ ꯇꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯁꯨꯇꯤꯁꯨ ꯊꯥꯅꯔꯛꯂꯦ ꯖꯦꯝꯁ ꯈꯣꯏꯁꯨ ꯊꯣꯛꯂꯒ ꯄꯨꯜꯂꯤ ꯆꯠꯅꯕꯁꯨ ꯇꯧꯅꯔꯒ ꯂꯩ ꯍꯦꯟꯔꯤꯅ ꯑꯩ ꯍꯌꯦꯡꯗꯤ ꯐꯔꯛ ꯈꯔ ꯇꯥꯗꯧ ꯃꯥꯜꯂꯦ ꯖꯣꯅꯤꯅ ꯀꯩꯒꯤ ꯅꯪ ꯂꯥꯛꯇ꯭ꯔꯗꯤ ꯕꯤꯠ ꯌꯥꯎꯗꯦꯗ ꯑꯩꯁꯨ ꯂꯥꯛꯑꯔꯣꯏ ꯖꯦꯝꯁꯅ ꯁꯤꯌꯥ ꯌꯥꯝ ꯕꯤꯠꯀꯤ ꯃꯤ ꯁꯥꯔꯤ ꯅꯌꯥ ꯑꯃꯁꯨ ꯉꯁꯤ ꯊꯨꯗꯦꯛꯄꯤꯔꯤ ꯍꯥꯏꯗꯥꯏ ꯌꯥꯁꯦ ꯇꯤꯟ ꯆꯥꯕꯩꯅꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪ ꯐꯥꯏꯠ ꯌꯥꯎꯕ ꯌꯥꯈꯤꯔꯣꯏ ꯌꯥꯎꯒꯦ ꯍꯥꯏꯔꯒꯅ ꯍꯥꯟꯅ ꯅꯌꯨꯝꯗ ꯅꯌꯥ ꯇꯤꯟ ꯆꯥꯕꯁꯤꯡꯗꯣ ꯐꯛꯇꯣꯛꯄ꯭ꯔꯥ ꯁꯤꯟꯗꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔ ꯂꯥꯛꯑꯣ ꯍꯦꯟꯔꯤꯅ ꯋꯥꯊꯤ ꯑꯃꯨꯛ ꯍꯧꯔꯦ ꯌꯦꯡꯉꯨ ꯖꯦꯝꯁꯅ ꯋꯥꯊꯤ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯍꯦꯟꯔꯤꯅ ꯑꯩ ꯊꯕꯛ ꯂꯩ ꯐꯥꯗꯔꯅ ꯊꯕꯛ ꯈꯔ ꯁꯤꯟꯅꯔꯛꯄ ꯑꯁꯤ ꯂꯣꯏꯁꯤꯟꯗ ꯌꯥꯔꯣꯏꯕꯣ ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨ ꯁꯥꯏꯀꯜ ꯏꯟꯊꯣꯔꯛꯂꯒ ꯃꯈꯣꯏꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗ ꯃꯁꯛꯇꯨ ꯁꯥꯎꯅꯤꯡꯕꯩ ꯁꯛꯐꯝꯗ ꯄ꯭ꯔꯞ ꯆꯠꯈꯤ ꯃꯗꯨ ꯎꯕꯗ ꯑꯁꯤ ꯉꯥꯡꯁꯦ ꯍꯟꯗꯛꯇꯤ ꯃꯋꯥ ꯃꯄꯥꯎꯒ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯖꯦꯝꯁꯅ ꯀꯥꯏꯗ ꯇꯥꯗꯣꯔꯤꯒꯦ ꯁꯛ ꯐꯖꯕ ꯍꯦꯔꯣꯁꯤꯅ ꯃꯌꯥ ꯇꯧꯔꯤ ꯃꯌꯥꯝꯁꯤꯗ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯃꯤꯠꯁꯦ ꯈꯨꯝꯖꯤꯜꯂ ꯐꯥꯎ ꯆꯠꯂꯅꯤ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯍꯨꯝꯗꯨ ꯅꯣꯛꯂꯒ ꯂꯩꯔꯤ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯉꯥꯏꯐꯝꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ ꯃꯁꯥꯗꯨꯁꯨ ꯁꯥꯎꯅꯤꯡꯕꯅ ꯃꯈꯣꯡꯗꯣ ꯅꯨꯡ ꯑꯃꯗ ꯀꯥꯎ ꯆꯠꯂ ꯁꯥꯟꯅꯔ ꯂꯩ ꯈꯪꯍꯧꯗꯅ ꯇꯨꯡꯗꯩ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯅꯪ ꯄꯤꯛꯇ꯭ꯔꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯩꯊꯣꯛꯑ ꯌꯦꯡꯂꯛꯏ ꯅ꯭ꯌꯨꯇꯟ ꯂꯦꯞꯄ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯄꯥꯈꯠꯅ ꯃꯅꯤꯡ ꯍꯜꯂꯤ ꯉꯁꯤꯒ ꯆꯦꯜꯂꯗꯤꯅꯦ ꯑꯩꯗꯤ ꯐꯪꯗ꯭ꯔꯤꯐꯥꯎ ꯅꯌꯨꯝꯗ ꯇꯥꯅꯔꯛꯑꯦ ꯈꯪꯉꯨ ꯄꯤꯛꯇ꯭ꯔꯨ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯄ ꯐꯥꯎ ꯀꯤꯔꯦ ꯅ꯭ꯌꯨꯇꯟꯒꯤ ꯋꯥꯍꯩꯗꯨꯗ ꯇꯞꯅ ꯇꯥꯅꯔꯛꯇꯧ ꯃꯥꯟꯗꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔ ꯌꯦꯡꯂꯛꯏ ꯅꯠꯇꯦ ꯅꯪꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯉꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅꯣꯕ ꯅꯔꯣꯜ ꯆꯨꯝꯃꯨ ꯉꯁꯤꯗꯤ ꯈꯪꯗ꯭ꯔꯤ ꯐꯥꯎꯗꯤꯅꯦ ꯑꯩ ꯌꯨꯝꯗ ꯁꯨꯛꯍꯟ ꯍꯜꯂꯔꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅ꯭ꯌꯨꯇꯟ ꯃꯆꯤ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯂꯨꯝꯃꯒ ꯂꯩ ꯄꯤꯛꯇ꯭ꯔꯨꯁꯨ ꯆꯦꯟꯗꯅꯕ ꯙꯞ ꯇꯧꯔꯝꯕꯗꯩ ꯃꯈꯣꯡ ꯊꯥꯡꯕꯒ ꯉꯝꯗ꯭ꯔꯦ ꯃꯥꯁꯨ ꯄꯥꯈꯠꯄꯅ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯍꯦꯟꯔꯤ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯈꯟꯕꯗ ꯍꯥꯏꯕꯒ ꯇꯧꯕꯒꯦ ꯍꯦꯟꯔꯤꯗꯨ ꯌꯥꯝ ꯊꯨꯅ ꯄ꯭ꯔꯞ ꯂꯥꯛꯏ ꯅ꯭ꯌꯨꯇꯟꯅ ꯂꯨꯝꯃ ꯂꯩꯔꯤ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯅ꯭ꯌꯨꯇꯟꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯏꯪꯒꯤꯠ ꯀꯟꯅ ꯇꯧꯔꯤ ꯅ꯭ꯌꯨꯇꯟꯅ ꯂꯨꯝꯃꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯅꯪ ꯁꯤꯕ ꯁꯣꯏꯔꯣꯏꯍꯦ ꯑꯩ ꯁꯥꯎꯍꯟꯖꯔꯛꯁꯅꯨꯀꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕꯁꯦ ꯑꯩꯅ ꯐꯥꯔꯅꯤ ꯉꯁꯤꯗꯤ ꯇꯧꯔꯛꯂꯤꯕ ꯙꯞꯇꯨꯗ ꯀꯤꯔꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯦꯟꯔꯤ ꯌꯧꯁꯤꯜꯂꯛꯂꯦ ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯆꯦꯟꯕꯁꯨ ꯌꯥꯗ ꯂꯩꯔꯤ ꯑꯃꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯏꯀꯜꯗꯣ ꯂꯧꯗꯣꯏ ꯇꯧꯏ ꯄꯤꯛꯇ꯭ꯔꯨꯅ ꯃꯈꯨꯠꯅ ꯏꯟꯊꯣꯔꯛꯏ ꯄꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯉꯛꯅ ꯀꯩꯅꯣ ꯌꯥꯗꯕꯩꯅꯦ ꯑꯩ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯇꯨꯡꯗꯒꯤ ꯈꯨꯕꯥꯛ ꯈꯨꯔꯛꯏ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯃꯇꯝ ꯀꯨꯏꯅꯗꯩ ꯉꯥꯏꯔꯛꯄꯁꯦ ꯄꯤꯛꯇ꯭ꯔꯨ ꯁꯥꯏꯀꯜ ꯏꯜꯂꯒ ꯆꯠꯇꯣꯏ ꯇꯧꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯅꯣꯏ ꯈꯠꯅꯒꯦꯔꯥ ꯍꯥꯠꯇꯣꯛꯅꯒꯦꯔꯥ ꯂꯩꯍꯧꯔꯣ ꯅ꯭ꯌꯨꯇꯟꯅ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯙꯝꯀꯥ ꯇꯧꯔꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯂꯩꯔꯝꯃꯤ ꯑꯣꯏꯔꯦ ꯅꯠꯇꯦꯅꯦ ꯁ꯭ꯀꯨꯜꯗꯅ ꯑꯃ ꯁꯤꯗꯅ ꯑꯃ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯦꯟꯔꯤ ꯀꯩꯝꯇ ꯈꯨꯝꯗꯅ ꯆꯠꯀꯦ ꯇꯧꯏ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯟꯐꯝ ꯂꯝꯕꯤꯗ ꯃꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯅꯣ ꯅꯪ ꯍꯦꯟꯔꯤ ꯆꯪꯁꯤꯜꯂꯛꯂꯒ ꯈꯣꯟ ꯍꯧꯔꯒ ꯀꯟ ꯁꯥꯒꯅꯨ ꯁꯤꯌꯥ ꯅꯪ ꯀꯔꯤ ꯃꯥꯒꯤꯗꯃꯛ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ ꯃꯉꯣꯟꯗ ꯁꯣꯛꯂꯛꯀꯦ ꯈꯟꯕ ꯃꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯂꯥꯏꯐꯥꯎ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯈꯣꯡꯗꯣ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯦꯟꯔꯤꯗꯤ ꯐꯨꯅꯤꯡꯕꯗ ꯃꯈꯨꯠꯇꯨ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯃꯌꯥꯝꯁꯤ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯅ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯅ꯭ꯌꯨꯇꯟꯅ ꯍꯜꯂꯣ ꯃꯤꯁꯇꯔ ꯁꯣꯝꯗꯅꯦ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯍꯦꯟꯔꯤꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯒꯤ ꯏꯊꯧ ꯑꯃꯅꯤꯅꯦ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯋꯥꯁꯦ ꯀꯥꯏꯅꯔꯛꯇ꯭ꯔꯤꯉꯩꯗ ꯂꯦꯞꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯦ ꯁꯤ ꯑꯩꯅ ꯂꯦꯞꯇ꯭ꯔꯗꯤ ꯀꯩꯗꯧꯒꯦꯕ ꯅꯪ
Henry Pictruda kari haidoino haina ingit tawrei Pictru su khangde haina makoktu hairi Newton na makha taragli Angang se nangna sumaina sum tawradi khara leradi school fo kaningaroine Yari makha tarana nang chatkro Nangna chatkro kaina hairaga hekta chatkadro ai Pictru na yam tapna chatkro ayum chatlage Wahai du de Henry Newton ga chapmana na yengthori ani du su kanada no haina chamamne Pictru na amada mu yeng amada mu kini yeng laga leiri Newton na kanada no nangna hozi haido mangona natra Pictru suklage Henry da yeng lai wadi haifam khangdre Newton su maning mamang that that na ngang silak limang matau du da Yari noi ni magchatkro niyumda ai su halage Nupa ni do kirup yeng nei amata khongpham dingnadre Newton di Henry Chatripau halloi haibagi matago muktana laikre Newton na Chalo nang ai sangbige nangonda ka ente yala laoi nang yum yodri phok sangdoini Upai leite Pictru cycle do ka bawi Henry da kamaina chutney haina michini ingitori Henry su chatlu haina mangak to hairi Mado obada Pictru cycle thoraga chatkre Newton Pictru chatli do fana la pabok yeng lagale Makok tu thangat laga Mado ubada Henry na makhuto ching laga chat bahawi Newton makhutu yeng laga Kaino Henry tu minna adom chatna khumlai Chalase Newton ngakna Kaida Henry pisumani do sukla yeng lai Kaida oiduno nang sunayumda ai soi khoida Ani do sum lakpana school gi manak yausilak dore Newton gi gari ngai raga leirambado ubada Newton prabab jangsilaga kakre Henry su ma chatkiba ngai raga lei Newton makut thillaga Kaiguma matungda amok mai matung inage khalamaba siminnaga dawni Si hairaga tumin chatkre Henry di ma hek chatkibaga khonglei thuna chilei Adoga di Pictru do amu hanzilla ngairamli laptakna chelakpada ubada cycle do mamai leiraga thaugi tawi ado ubada Henry na lauri Aine ngai kho Pictru Henry ki khonjel tabada chaple pa yengi Henry masado sauningna changsilei Pictru do minna lei waga tangangde ani do cycle thauba hori Nada Henry sauna ai laktringi nangona Newton na ke hari kem ta harakte da horan ba phani kha hari aina khangningi sidi magi attention se kainu sini ai su khangde da ga ega kari mari leini su am hange Henry Pictru da hafi ding lei aduga wadi ngangde mana haining liba hangning liba se Pictru da di hangdre machal nupini na nungai je khanna Pictru na mo hore aina mi khana nu hairaga amu khana ri kai gino nangna khangma nate ko aina tawri mayam se ma kya nungai re matung da sum henjil adi namai na mit ka do loi pomi kai nu haibani da mi yam khana baning bra mi na khana hore so ai sum yenga leyo hairo nang haisa adu haide e haide de tumi leyo I ni I ka bane e si hairaga tumin ani do cycle thoraga lagli Somdana kamdauri mamai mamit ikai kai khechang lai Newton manung yausilakpaga imungda leima amadi sanahal su phammaga leiramle leima yam sauna masado nikpa ma yausilakle Newton hek ubaga nang school se tamge haibra to ge haibra Newton kemtaga thawa sa dakhe to su yai tamasu yai da asi hairaga chakhum sangkre Fridge tagi ing laube ising bottle ama lauthoklaga mamai da thomli sanahalna tasengna ai mai se thampham leidrobani magi hakan changna bona bada ai se fattaba haido oirabani leimana adudi ma laik tamba to halase haira nang se kamai ngangna ni ma lakna dringai nang hana gyan ta handa yare makhata ne ngonda wa amata hairakano ai amata taba pamdi ai gi sadi aina semgani Wase amukta gyan ta nangangna gi se kedorage karino haibdo khanaraga loire nangi ningak patawdo to maduna ngang si su mangani ne leimana thawai sakpasu magi mapuroi bana mana tawba thabakta soire haituna ngang base masini aduna sauna khumai
Madu nangna aingonda takpagi mathau tade. Aina aigi isa semningba maongda semgani. Makha tadringi Sanahalna. Yare to angangi oza yausile. Leima koisu yengthorai Newton gi oza lakambada obada ngakti tumi leine. Newton nakandai. Ngasidi suti orese. Wahaiduda ngakni yengai ozaduna. Kai lagi ngasi sibo. Nongmata suti oidabani Sunday phau tawraga. Newton na adumak thawa sadana khumlei. Aisa kya nuwaiti ngasidi. Sikak hairamaga tumina magi ka manung changkre. Oza adusu tumina adumak chatkre. Adubu mama mapa oiriba anidudi masagi hongagliba maong matawsingsi obada ngakpa haibadu oire. Gyan khara taba Sanahaldi matangsida nganguba yaroi haiba khangi. Masina tapna ingna nganglagi khanna leiri. Adubu leimadi yam sauna Newton gi katam chali. Madu obada Sanahalna. Hai, hausi ngangkino, ngangning balerabasu intharaga tapna hayo. Mapuroibagi madu yai thatlaga, mana haiba inde apamba tawdi haina, masabu phuklagi nganglagi matagum ka manungda changakli. Adubu Newton di mafi marol ka tuhongda khay khungum ka laukthokdana, kangthon sai khoktuda makhonglo thangatlaga. Ngazana mamaido ayingba bottle na nappaga lerami. Madu ubada hina leimado sauningkre. Kaino nang tawribase? Tumini kaino? Machiga lengmi bazanate. Hipni khumlaglido. Adubu leimadi magi sinthakta khumi haibagi matagum sauna pratlap changsilaga thazilaktogi tawi. Adubu Newton na fatlai tholaki. Kaino? Leimadi masagi matawduda ngakpaga sauningbaga makha taramda tumina thokre. Tasingna hairabada masada stress kumba tension leiradi magi normal oidabi haurakpagini. Newton mama heng thokibaga thongdu kamlau thingzili aduga machinda sauna soli. Saida kuina leibaga yabzanate ai ngauraga satpra kainom tawdori. Haibaga tawbaga mapalda leimana pochai sakhaibi lawba khongba haurakle. Masimakna Newton gi koksida chusillaga mas asumne hek tawba oirambagi maram chauna lei. Adubu amaromdadi awanungai pumnamak saruk yaraga nusi janana leiriba mabung machil anido asigumbagi maisa amatta leite araiba khara chaminani leitrasu henminnaraga yam nungaina leiri. Leina makhutta fridge inghallaga ice olaba ising khara plastic khawda haptuna puragli. Pictro leita salane imung de Henry thoraklaga. Leina kakhalo Pictro sulani pose khara lawu satkibani. Leina ikaina tapna kakhalei. Henry na mora ama pibadai tharaga fammi. Amadusu makhada fammaga Leina na purakliba ice ta mamai mamit singda thomli. Henry di kaisu khangzabanate tuminna adumak magi thokpo tawduna leiri. Adubu nungsi irang puduna laklibi nupimcha adudi mara leiribi amagumna matomta leibadusu hainasada has harau tuminna lei. Nandi kamai tawre? Larikde aikoi Pictro sinane kamai tawdoino khangde. Aina sufanadi takpani magi thokpa maikta tawrakpa. Pictro di larik yam lingi dudi. Aikoi gi yengnaradi kaidainoda da Henry. Haiba haibasiga ne khangba haibasiga amuk khenarini. Adubu ma khangba khara wale. Aina ngangise nangsuni. Hojik larik kanna honagadawni. Matam leiringisida kona ningam oidoinine pahaudraga. Aduga nangisu khangdaba leiradi hairo ai adum takpige. Auda Henry ado Henry leina da fading lei. Adu bada leina ikairaga amuk lukthara lei. Kedurage adum hairo. Da Henry mi khanangano. Henry noklaga. Ai su khananing banatteda. Adubu nupamcha ama oina mini henchinba yadabaside ai khaknatabani. I kengbu masen thengnarubani. Pictro su thongalomdai poche keke khara puraga changlakpa obada. Tu lai to khoise. Pura ahanni ma oirise. Karigumba mase aigi chega oiramadi aise sai yam fanam charam dongni do. Leina noklaga lei. Pictro na thok okla khumai. Ho lai sisu masi khangdana ibung ohelamisini. Adubu matangna yaraktradi upai leitabzani.
ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯦ ꯐꯨꯔꯁꯨ ꯐꯨꯏ ꯍꯥꯏꯅꯦꯕ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯅ ꯊꯤꯅ ꯐꯨꯍꯜꯂꯒ ꯂꯥꯛꯄ ꯍꯦꯟꯔꯤꯅ ꯃꯤ ꯑꯅꯤ ꯐꯨꯅꯕ ꯍꯥꯏꯁꯤꯗꯕꯨ ꯃꯥꯁꯨ ꯆꯥꯅꯤ ꯑꯩꯁꯨ ꯆꯥꯅꯤ ꯈꯔ ꯑꯍꯦꯟꯕꯗꯨꯒꯤ ꯋꯥꯅꯤ ꯀꯗꯥꯏꯗꯒꯤ ꯈꯨꯠ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯐꯨꯕ ꯑꯣꯏꯗꯤ ꯑꯃꯈꯛꯇꯅ ꯐꯨꯕ ꯌꯥꯏ ꯑꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯂꯩꯔꯤꯕ ꯂꯩꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯎꯔꯦꯗꯅ ꯃꯁꯤꯒꯤ ꯁꯞꯇ꯭ꯔ ꯑꯁꯤꯅ ꯃꯥꯕꯨ ꯃꯌꯨꯝꯒ ꯄꯥꯟ ꯈꯪꯈꯤꯗ꯭ꯔꯕ ꯄꯤꯛꯇ꯭ꯔꯣ ꯈꯨꯀꯥꯞꯄꯤꯅ ꯊꯛ ꯀꯥꯞꯄꯒ ꯍꯥꯏꯕꯤꯗꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇꯥꯟꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯏꯁ ꯆꯩꯗꯤ ꯀꯅꯥꯅ ꯆꯥꯕꯤꯗꯣꯏꯕ ꯂꯩꯅꯥꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯐꯨꯕꯤꯔꯛꯆꯅꯤ ꯄꯤꯛꯇ꯭ꯔꯣꯅ ꯃꯤꯅ ꯐꯨꯂꯛꯏꯕ ꯃꯥꯅ ꯑꯩ ꯐꯨꯗꯣꯏꯕ ꯍꯦꯟꯔꯤꯅ ꯋꯥꯊꯤ ꯇꯧꯗꯅ ꯂꯩꯔꯅꯣ ꯀꯩꯀꯩ ꯂꯩꯔꯛꯀꯦ ꯄꯤꯛꯇ꯭ꯔꯨ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯃꯃꯝꯇ ꯄꯨꯊꯣꯔꯛꯏ ꯆꯦꯡꯁꯦ ꯀꯧꯇꯥ 5ꯗꯤ ꯂꯧꯔꯛꯏ ꯐꯔꯦ ꯍꯟꯗꯛ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯕꯒ ꯕꯦꯒꯇ ꯑꯣꯏꯅ ꯂꯧꯔꯁꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯦꯟꯔꯤꯁꯨ ꯆꯠꯅꯕ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯂꯣꯏꯁꯤꯜꯂꯒ ꯂꯩ ꯄꯤꯛꯇ꯭ꯔꯨꯗꯒꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯕꯨꯡꯅ ꯆꯠꯄ ꯅꯪꯅꯕ ꯍꯥꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯂꯩ ꯍꯦꯟꯔꯤ ꯃꯥꯒꯤ ꯄꯨꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯆꯥꯛꯇꯣ ꯀꯌꯥꯝ ꯋꯥꯠꯂꯤꯅꯣ ꯗꯥꯁꯧꯕꯗꯤ ꯉꯥꯏꯔꯝꯃꯅꯤꯌꯦ ꯄꯤꯛꯇ꯭ꯔꯨ ꯆꯥꯛ ꯏꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯄꯨꯊꯣꯔꯛꯂꯦ ꯆꯥꯒꯗꯕ ꯖꯒꯥꯗꯨꯗ ꯏꯁꯤꯡ ꯈꯔ ꯈꯤꯛꯇꯣꯛꯂꯒ ꯊꯝꯃꯤ ꯌꯥꯝꯅꯃꯛ ꯑꯍꯥꯎꯕ ꯃꯊꯦꯜ ꯅꯠꯇ꯭ꯔꯁꯨ ꯏꯁꯝ ꯁꯝꯅ ꯆꯝꯊꯣꯡ ꯑꯃꯒ ꯁꯤꯡꯖꯨ ꯐꯖꯅ ꯁꯨꯔꯒ ꯄꯨꯊꯣꯔꯛꯂꯤ ꯅꯥꯀꯟꯗꯅ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯃꯆꯤꯗꯁꯨ ꯍꯥꯞꯂꯤ ꯃꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯇꯤꯟ ꯆꯨꯝꯃꯒ ꯆꯥꯗ꯭ꯔꯤꯉꯩ ꯄꯨꯛꯀ ꯂꯣꯏ ꯊꯟꯒꯠꯈ꯭ꯔꯦ ꯁꯤ ꯎꯕꯗ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯉꯥꯁꯦ ꯉꯔꯥꯡ ꯂꯩꯅꯥꯅ ꯇꯨꯃꯤꯟ ꯄꯤꯔꯝꯕꯅꯤ ꯍꯦꯟꯔꯤ ꯆꯥꯛ ꯆꯥꯅ ꯀꯩꯒꯤ ꯃꯥꯗꯤ ꯇꯨꯃꯤꯟ ꯄꯤꯔꯝꯃꯤꯕ ꯗꯗꯥ ꯈꯪꯉꯗꯤ ꯏꯀꯥꯏ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯒꯤ ꯏꯀꯥꯏꯔꯤꯕ ꯑꯣ ꯈꯪꯗꯤꯌꯦ ꯑꯗꯣ ꯃꯔꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯃꯥꯅ ꯁꯥꯎꯅꯤ ꯀꯩ ꯃꯔꯝꯅꯣ ꯇꯨꯃꯤꯟꯅ ꯄꯨꯔꯛꯏꯅ ꯃꯃꯥꯈꯣꯏꯁꯨ ꯈꯪꯍꯟꯗꯕꯤ ꯅꯠꯇꯦꯍꯦ ꯃꯤ ꯃꯣꯏ ꯃꯥꯅ ꯄꯤꯔꯨꯁꯣꯅ ꯄꯨꯔꯛꯄꯅꯤ ꯈꯪꯉꯨꯅꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯦꯟꯔꯤ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯥꯔꯤꯕ ꯂꯨꯈꯥꯛꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯈꯨꯟꯒꯠꯂꯒ ꯊꯝꯃꯤ ꯅꯪꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯄꯨꯛꯀ ꯆꯥꯛꯇꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕ ꯉꯝꯗꯗꯅꯀꯣ ꯄꯤꯛꯇ꯭ꯔꯣ ꯃꯕꯨꯡꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏ ꯇꯧꯔꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯗꯗꯥ ꯀꯥꯏꯗꯅꯣ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗ꯭ꯔꯤ ꯈꯔꯗꯤ ꯂꯥꯞꯄꯦ ꯍꯥꯏꯌꯦ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯗꯨꯅ ꯂꯥꯞꯄꯁꯨ ꯁꯤꯅ ꯐꯔꯦꯅ ꯇꯧꯕ ꯑꯗꯣ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯍꯜꯂꯛꯇꯣꯏꯅꯦ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯑꯃꯨꯛ ꯀꯥꯊꯣꯛ ꯀꯥꯔꯟ ꯇꯧꯅꯤ ꯇꯥꯂꯛꯇꯨꯗ ꯃꯥꯒꯤ ꯄꯨꯔꯤꯀꯥꯎꯗꯒꯤ ꯔꯤꯡꯇꯣꯟ ꯈꯣꯡꯂꯛꯄꯗꯣ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨꯒꯤ ꯍꯦꯟꯔꯤꯒ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯉꯁꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯨꯠꯇ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯃꯈꯣꯜꯗꯨꯅ ꯊꯨꯒꯥꯏꯔꯦ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯐꯣꯟꯅꯦ ꯀꯥꯏꯅ ꯊꯨꯒꯥꯏꯔ ꯂꯪꯊꯣꯛꯀꯣ ꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯤ ꯅꯅꯝꯃꯒ ꯋꯥꯔꯤ ꯇꯣꯛꯑꯦꯗꯅ ꯄꯤꯛꯇ꯭ꯔꯨ ꯁꯨꯒꯠꯂꯒ ꯍꯩꯅꯗꯕ ꯃꯑꯣꯡ ꯇꯧꯔꯛꯏ ꯅꯪꯒꯤ ꯆꯝꯐꯨꯠ ꯃꯥꯟꯕꯤ ꯉꯧꯔꯒ ꯔꯥꯁꯤ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯕꯤꯗꯣ ꯃꯥꯁꯨ ꯊꯤ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯊꯤꯔꯗꯤ ꯅꯪ ꯃꯤ ꯌꯦꯡ ꯍꯩꯇ꯭ꯔꯦ ꯇꯥꯖꯅꯤꯡꯗꯤꯌꯦ ꯇꯞꯇꯥꯏ ꯄꯤꯖꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯁꯣꯝꯗꯅ ꯐꯤꯁꯐꯥꯎ ꯁꯦꯡꯗ꯭ꯔꯤꯌꯦ ꯑꯣ ꯅꯣꯡꯃ ꯄꯤꯖꯔꯒꯅꯦ ꯊꯥ ꯑꯃ ꯂꯦꯞꯇꯣꯏꯕ ꯑꯗꯨꯒꯤꯅꯦ ꯑꯃꯨꯛ ꯆꯥꯕꯗ ꯄꯦꯜꯍꯜꯂꯤꯗꯣ ꯐꯣꯟꯗꯣ ꯄꯥꯏꯌꯣ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯀꯛꯈ꯭ꯔꯦ ꯑꯃꯨꯛ ꯇꯧꯖꯔꯛꯁꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯨ ꯃꯃꯥꯏꯁꯦ ꯑꯝꯇ ꯎꯗ꯭ꯔꯕ ꯁꯦꯝꯍꯟꯒꯦ ꯇꯧꯁꯦ ꯐꯔꯛ ꯇꯥꯗꯅ ꯂꯩꯔꯤꯅꯦ ꯑꯃꯨꯛꯁꯨ ꯀꯣꯜ ꯂꯥꯛꯑꯦ ꯍꯦꯟꯔꯤ ꯑꯣꯈꯠꯂꯦ ꯍꯜꯂꯣ ꯀꯅꯥꯅꯣ ꯐꯣꯟꯗꯒꯤ ꯄ꯭ꯔꯤꯇꯤ ꯉꯛꯅ ꯑꯌꯥ ꯑꯩꯒꯤ ꯅꯝꯕꯔ ꯐꯥꯎ ꯁꯦꯞ ꯇꯧꯗꯕ ꯍꯦꯟꯔꯤ ꯂꯠ ꯈꯨꯝꯃꯛꯏ ꯍꯩꯃꯥ ꯅꯠꯇꯦꯍꯦ ꯑꯩꯒꯤ ꯐꯣꯟ ꯑꯃꯗꯣ ꯀꯥꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯅꯧꯕ ꯁꯤꯟꯕꯅꯦ ꯅꯝꯕꯔ ꯑꯝꯇ ꯁꯦꯞ ꯇꯧꯗꯦ ꯅꯥꯀꯟꯗ ꯄꯤꯛꯇ꯭ꯔꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯂꯩꯊꯣꯛꯂꯒ ꯀꯣꯟ ꯑꯃꯥꯡꯕꯁꯤꯡꯗꯣ ꯐꯦꯡꯅꯕ ꯄꯨꯊꯣꯛꯅ ꯈꯨꯝꯂꯛꯏ ꯀ꯭ꯔꯣꯔꯄꯇꯤꯔ ꯀꯥꯔꯣꯠꯄꯇꯤꯔ ꯈꯪꯗ꯭ꯔꯦ ꯑꯩ ꯅꯪ ꯊꯣꯛꯇꯧꯔꯣ ꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯀꯣꯟꯗꯣ ꯐꯦꯡꯈ꯭ꯔꯦ ꯍꯦꯟꯔꯤꯁꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯆꯠꯅꯕ ꯇꯧꯔꯛꯂꯦ ꯅꯗꯥ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕꯩ ꯉꯥꯡꯉꯣꯏꯗ꯭ꯔꯣ ꯅꯁꯥ ꯁꯣꯛꯏꯗꯨꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯆꯠꯂꯗꯤ ꯐꯗꯧꯕ ꯏꯀꯥꯏꯅꯦꯍꯦ ꯐꯣꯔꯝ ꯐꯤꯜꯑꯞꯁꯨ ꯃꯣꯏꯅ ꯇꯧꯔꯦ ꯑꯩꯅ ꯉꯁꯤ ꯀꯥꯔꯗꯤ ꯄꯩꯁꯥꯗꯣ ꯄꯨꯗ ꯌꯥꯔꯣꯏꯌꯦ ꯅꯪꯒꯤ ꯐꯤ ꯁꯦꯡꯕꯩ ꯋꯥꯠꯄ ꯁꯦꯜ ꯈꯔ ꯃꯤꯉꯣꯟꯗ ꯂꯧꯔꯤꯗꯣ ꯑꯗꯨꯁꯨ ꯄꯤꯅꯕ ꯊꯕꯛꯁꯦ ꯃꯇꯝ ꯈꯔ ꯆꯠꯀꯦ
ꯑꯩꯗꯤ ꯁꯥꯏꯀꯜꯁꯨ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯏꯟꯗꯔ ꯀꯩꯅꯣꯝ ꯆꯠꯂꯣ ꯌꯥꯔꯗꯤ ꯄꯩꯁꯥ ꯇꯤꯡꯉꯣꯏꯗ꯭ꯔꯣ ꯑꯗꯨꯏꯗꯤ ꯄꯥꯏꯔꯒ ꯍꯦꯛ ꯆꯠꯂꯣ ꯅꯪ ꯄꯩꯁꯥꯁꯨ ꯂꯩꯇ꯭ꯔꯤ ꯈꯪꯉꯤꯅꯦ ꯉꯔꯥꯡ ꯄꯣꯠꯁꯨ ꯂꯩꯊꯣꯛꯈꯤꯕꯒ ꯍꯦꯟꯔꯤ ꯁꯥꯏꯀꯜ ꯊꯧꯗꯣꯛꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯕꯨꯡꯕꯨ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯈꯥꯝꯕꯗꯤ ꯌꯥꯗꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯃꯤꯡ ꯌꯧꯁꯤꯜꯂꯛꯇꯣꯔꯕꯗ ꯄꯤꯛꯇ꯭ꯔꯨ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯗ꯭ꯔꯦꯁ ꯁꯦꯠꯂ ꯂꯣꯏꯁꯤꯜꯂꯤ ꯃꯥꯗꯤ ꯃꯈꯣꯡꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯁꯤꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯨꯁꯨ ꯐꯅ ꯁꯥꯡꯂꯤ ꯃꯌꯥꯝꯅ ꯆꯠꯅꯕ ꯒꯥꯔꯤ ꯅꯨꯡ ꯆꯦꯟꯕ ꯂꯝꯕꯤꯗꯨꯅ ꯀꯣꯏꯊꯣꯛꯏ ꯍꯥꯏꯅ ꯑꯁꯝꯕ ꯊꯤꯗꯨꯅ ꯃꯤ ꯏꯇꯥꯛ ꯇꯥꯛꯄ ꯂꯝꯕꯤꯗꯨꯗꯅꯤ ꯅꯨꯡꯇꯤꯒꯤ ꯃꯕꯨꯡ ꯃꯆꯜꯅ ꯁꯥꯏꯀꯜꯗ ꯆꯠꯂꯤꯕꯗꯣ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯃꯈꯣꯡꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯤ ꯁꯥꯔꯕ ꯅꯨꯡꯁꯥꯗꯣ ꯈꯟꯅꯕ ꯁꯥꯇꯤꯟ ꯃꯅꯥ ꯅꯥꯟꯊꯣꯛꯄ ꯃꯆꯥ ꯑꯃꯒ ꯃꯈꯣꯡꯒ ꯘꯝ ꯊꯥꯡꯂꯒ ꯂꯥꯛꯂꯤ ꯇꯥꯂꯛꯇꯨꯗ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯗꯣ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯃꯥꯒꯤ ꯁꯥꯇꯤꯟꯗꯨꯅ ꯃꯃꯥꯏꯗꯣ ꯈꯟꯊꯔꯒ ꯆꯠꯂꯤ ꯃꯔꯝꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯈꯣꯡꯅ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯏꯀꯥꯏꯕꯅꯅꯤ ꯃꯥꯅ ꯈꯟꯊꯔꯒ ꯆꯠꯄꯒ ꯒꯥꯔꯤꯗꯨꯅ ꯃꯥꯒꯤ ꯍꯦꯛ ꯃꯄꯥ ꯌꯧꯕꯒ ꯕ꯭ꯔꯦꯛ ꯈꯪꯄꯥ ꯐꯥꯈꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯄꯥꯈꯠꯅ ꯂꯥꯎꯈꯤ ꯏꯃꯥ ꯃꯃꯥꯏ ꯈꯨꯝꯃꯒ ꯄꯥꯈꯠꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯒꯥꯔꯤꯗꯣ ꯈꯣꯡꯐꯝ ꯂꯦꯡꯗꯕꯗꯨꯗ ꯈꯟꯖꯤꯜꯂꯒ ꯊꯝꯃꯤꯕ ꯁꯥꯇꯤꯟꯗꯣ ꯍꯥꯏꯐꯦꯠ ꯊꯩꯗꯣꯛꯂꯒ ꯆꯦꯞꯊꯔ ꯌꯦꯡꯂꯛꯏ ꯃꯤꯀꯨꯞꯇꯨꯗꯅꯤ ꯒꯥꯔꯤꯗꯨꯗꯒꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇ ꯌꯥꯝ ꯅꯥꯟꯕ ꯑꯃꯨꯕ ꯁꯟꯒ꯭ꯂꯥꯁ ꯑꯃ ꯎꯞꯄꯒ ꯅꯤꯡꯊꯤꯖꯔꯕ ꯃꯥꯏꯊꯣꯡꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯁꯥꯏꯀꯜꯗꯤ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯅꯪ ꯍꯨꯔꯥꯟꯕꯤ ꯁꯣꯛꯄ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯁꯨꯛꯇꯣꯛ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯄꯥꯏꯊꯣꯛꯂꯒ ꯇꯨꯃꯤꯟ ꯆꯠꯂꯤ ꯑꯥꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯤꯒ ꯎꯁꯤꯠꯇꯕꯤꯅꯤ ꯇꯨꯃꯤꯟ ꯆꯠꯂꯤ ꯅꯪꯁꯦ ꯋꯥꯡ ꯆꯥꯎꯔꯦ ꯀꯥꯏꯅ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯆꯠꯂꯣꯗ ꯅ꯭ꯌꯨꯇꯟ ꯃꯥꯅ ꯎꯞꯄꯤꯕ ꯁ꯭ꯄꯦꯛꯇꯣ ꯂꯧꯊꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯍꯟꯗꯣꯛꯀꯦ ꯇꯧꯏ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯔꯒ ꯂꯦꯞꯍꯜꯂꯤ ꯑꯗꯨꯒ ꯍꯩꯠꯇꯨ ꯌꯦꯡꯉꯤ ꯃꯆꯤꯟꯒꯗꯣ ꯄꯩꯅ ꯅꯣꯛꯂꯒ ꯂꯤꯂꯤ ꯄꯨꯠꯁꯤꯗꯤ ꯃꯤꯅ ꯃꯔꯣꯜ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯀꯥꯎꯐꯝ ꯆꯥꯗꯅ ꯀꯥꯎꯔꯛꯑꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣꯅꯦ ꯀꯞꯆꯅꯤꯌꯦ ꯍꯧꯖꯅꯨꯀꯣ ꯍꯩꯅꯗꯦꯕ ꯆꯠꯂꯣꯀꯣ ꯑꯍꯥꯟꯕ ꯂꯥꯛꯄꯗꯗꯤ ꯌꯥꯝ ꯂꯦꯝꯕꯒ ꯃꯥꯜꯂꯝꯃꯦ ꯑꯗꯨꯒ ꯁꯣꯅꯣ ꯆꯨꯕ ꯍꯧꯔꯛꯑꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯅꯦ ꯅꯪꯅ ꯀꯩꯕ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯛꯑꯅꯨꯀꯣ ꯆꯠꯂꯦ ꯑꯩ ꯂꯩꯁꯤ ꯎꯗ꯭ꯔꯣ ꯅꯪ ꯆꯠꯂꯣ ꯅꯨꯡꯉꯥꯏꯅꯤꯕ ꯂꯝꯍꯥꯡꯁꯤꯗ ꯅꯇꯣꯝꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯗꯣ ꯀꯤꯕ ꯑꯃ ꯌꯥꯎꯔꯛꯂꯦ ꯑꯀꯣꯏꯕꯗꯣ ꯌꯦꯡꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯥꯒꯤ ꯁꯥꯇꯤꯟ ꯑꯇꯦꯛꯄꯗꯣ ꯌꯥꯝ ꯊꯨꯅ ꯊꯨꯞꯆꯤꯜꯂꯒ ꯕꯦꯛꯇ ꯍꯥꯞꯄꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯉꯛꯅ ꯀꯩ ꯍꯥꯏꯕꯁꯤꯅ ꯆꯦꯜꯂꯣ ꯅꯪ ꯀꯌꯥꯝ ꯁꯥꯡꯅ ꯆꯦꯟꯕ ꯉꯝꯒꯦ ꯌꯦꯡꯒꯦꯕ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗ ꯀꯥꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯒ ꯆꯦꯜꯂꯤ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯩ ꯑꯌꯥ ꯁꯨꯝ ꯇꯥꯟꯅꯔꯛꯏ ꯃꯁꯤ ꯃꯤꯁꯦ ꯅꯥꯀꯟꯗ ꯄꯤꯛꯇ꯭ꯔꯨꯅ ꯆꯦꯟꯕ ꯆꯥꯡꯗꯣ ꯅ꯭ꯌꯨꯇꯟ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯇꯞꯊꯔ ꯊꯧꯏ ꯆꯦꯜꯂꯨ ꯂꯦꯞꯄꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯄꯤꯛꯇ꯭ꯔꯨ ꯀꯞꯈꯠꯂꯛꯏ ꯏꯃꯥ ꯅ꯭ꯌꯨꯇꯟ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯕꯕꯥ ꯄꯤꯛꯇ꯭ꯔꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯜꯂꯨꯔꯦ ꯅꯪꯅꯁꯨ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯃꯁꯛꯁꯤꯒ ꯉꯥꯡꯊꯣꯛꯏꯁꯤꯒ ꯀꯌꯥ ꯆꯥꯟꯅꯗ꯭ꯔꯤꯅꯣ ꯑꯗꯣ ꯃꯤꯅ ꯑꯣꯜꯂꯛꯄ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯥꯔꯣ ꯄꯤꯛꯇ꯭ꯔꯨ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯀꯥꯅꯤꯡꯗꯕꯩ ꯃꯑꯣꯡ ꯇꯧꯔꯒ ꯅꯪꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯐꯪꯉꯣꯏ ꯑꯩꯁꯨ ꯆꯠꯂꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯖꯅꯤꯀೋ ꯀꯥꯔꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯑꯀꯣꯏꯕꯗꯣ ꯌꯦꯡꯉꯤ ꯃꯤꯁꯨ ꯂꯩꯇꯕꯗꯣ ꯎꯕꯗ ꯀꯤꯁꯨ ꯀꯤꯖꯕ ꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯜꯂꯒ ꯄꯥꯁꯨ ꯄꯥꯈꯠꯂꯤ ꯅꯪ ꯀꯥꯔꯛꯑꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯥꯔꯛꯑꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗ ꯐꯝꯗꯣꯏ ꯇꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯤ ꯂꯥꯛꯑꯣ ꯃꯃꯥꯡꯁꯤꯗ ꯀꯥꯔꯛꯑꯣ ꯈꯨꯅꯨꯡ ꯆꯨꯕꯤ ꯍꯥꯏꯁꯤꯅꯦ ꯀꯩꯅꯣ ꯈꯨꯅꯨꯡ ꯆꯨꯕꯤ ꯍꯥꯏꯁꯦ ꯅ꯭ꯌꯨꯇꯟ ꯃꯥꯒꯤ ꯁꯥꯏꯠꯀꯤ ꯊꯣꯡꯗꯣ ꯍꯥꯡꯅ ꯅꯣꯛꯂꯒ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯑꯗꯨ ꯀꯩꯅꯣꯕ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯑꯣꯏꯔꯝꯅꯤ ꯈꯪꯉꯦ ꯍꯦ ꯃꯁꯤꯗꯤ ꯅꯥꯇꯩ ꯆꯥꯗꯕ ꯀꯥꯏ ꯑꯣꯅꯦ ꯂꯋꯥꯏ ꯅꯨꯄꯤ ꯍꯥꯏꯔꯤꯕ ꯀꯔꯤ ꯑꯩꯕꯨ ꯂꯋꯥꯏ ꯅꯨꯄꯤ ꯀꯥꯏꯅ ꯅꯪꯒꯤ ꯒꯥꯔꯤꯁꯤꯗ ꯇꯣꯡꯗꯧ ꯅꯠꯇꯦ ꯁꯤ ꯍꯥꯏꯔꯒ ꯀꯨꯝꯊꯒꯦ ꯇꯧꯏ ꯅ꯭ꯌꯨꯇꯟ ꯃꯈꯨꯠꯅ ꯇꯥꯐꯥꯏ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯅꯪꯅ ꯏꯁ ꯂꯋꯥꯏ ꯅꯨꯄꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯂꯥꯏꯔꯤ ꯃꯆꯥꯅꯤꯅ ꯈꯪꯉꯤ ꯇꯧꯔꯤꯅꯤ ꯑꯣ ꯁꯥꯔ ꯅꯨꯄꯤ ꯌꯥꯔꯦꯁꯦ ꯇꯣꯡꯉꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯁꯨꯛꯂꯒ ꯅ꯭ꯌꯨꯇꯟꯗ ꯌꯦꯡꯂꯛꯏ ꯃꯨꯟꯅ ꯅ꯭ꯌꯨꯇꯟꯁꯨ ꯃꯉꯣꯟꯗ ꯌꯦꯡꯕꯒ ꯑꯅꯤꯗꯣ ꯃꯤꯠ ꯆꯥꯟꯅꯔꯨꯔꯦ
Tarau tarau pangiba sasi mitabu ngamjabi misna anido munna yengduna lay ngahakto. Picture di inga ngaksana yengduna lay. Nyutana mamay hek lay thokibaga. Masaksiga nusidabana. Kari thuyen tong sari nu khangdi. Hazikti mana ngammedana. Horendi khakni nungai ni bana. Kainu murum solido. Picture khumde temine lay thokla tongi.